ayuk amani tamphai isau kanna langli sumanga duda nuraja phudomaga isau na phi kam ho kanana bu ngamdoino yum sida ma oi thanda nate thabak mayam sibu kanana bu pu thangam doino hainida tamphana sumne isau langba sida imung dagi thoibisu hek taha chen thoraktuna phadokliba masamana do tasin pusinduna hai karino ayu hek nungang baga sumang maton sida urau thorori de tamphaga thoibi ga si yum sida mau machin manau oimina bani thoibi na mau ahalni thaba ingkhang gi matam makta yauri makhoi ani gi lokta na su isau langni thoibi na tau thorak pado tamphana hai kanana bungam doino yum sida punna leiminari hairaga thabak singsina ithanna khakta oina tawradi nate masibu iche be mara taw boyadi yabi gadraba thoibi na hai taladi ne tawruno ai tawge thabam tang tawbada ne isau langdaba numit nangbu yawkhrabra tampha so isau hena lawduna khumi ho adoiradi ne isau langdanaba iche mana thabak singse tawbirodana nangonda kanana taw hairadana aina loina tawzagadaba ngaktani isau langba yanaba thabak tawbiroi boyre inaudi ho iche be ma yakai birakliba pungpham asibu ngalli haina khanbibro ho jikta lengkhalaglaga kari thabak nangi dawrige henga nangna ngangni do kanadana aina angam taw ngamdredana tokan masida nangna aigi tumba yahuba panabagi mathau tadi ise manangam loidaba thabak tuni tawzari se ubidra bro misna ani dubo sel khakta unaba paliba mitla karino wafam masida thoibido sauna kumtharakduna he kanadano nangna haido ha kanadano wafam masida tamphasu usittana khumi mafam asidabu iche manatana kana leibige ise mada haiba natradi huidaga haifam halurabra nangne wangang sangangdo kaya mahimel thakha khara khangba phabat warak tabane mapan yam thorakan is ho warak chetpi iche dine thakha onthok na khangde da ko nokpunuk chani ho aikhoi dine ise magumna iwa ipure babune phanik na kuptuna thamdiye kare nangna napure babu khudombi da ungbadugumna aisu unglamgani haina khanbrene he aina kadaida ipure babu khudombi da ungladana aina di kadaida phanina kupladana ha kuppi haibadi saubu saubra kaino hera asittabi nang khangbra ba asi haina nuraja phudo ta paikhatuna tamphara joro hek haizili matawsre tampha saubana mai hori pring chonglaga is loina chole dana se hingchabi nang nongai ni nang sukhang breyong ko asi haina masamdo hekta lamdana phoi thoibi sunaraduna ayoma he hingchabi masi ko as nai me nang su phoi gi de ayoma nang nadi helala loida ko ai ne asum na makhoi do masam kan na phoinari matang asre tamphagi mapuroi ba tombodo thoraklaga noi ni di kaidore wahang asida masamdo phoina thoibina sauna khumle hai tomba nangbu nami tangbri ni he askan na sam phoinari se udabro tombana ujai itema asi haina khamdoi itema thadonarsi mi nu uraga phajadi mi thadomi itema thoibina hai nangi na tu sida hana hayu khangabra nangi na tu sina ne hana hayu tombado magi nu pibu mu khamdoi nupi yar tomi si thadomi nangbo tamphana kaino ta tomba aibu khamtoklaga natai me hingchabi sida puhalaga haira tomba makuk to hotlaga as adu chummi ne asi haidina mayang babu kakthokna ba tawri tacho nongom ta lau me tacho manau na kanna kauba sida mayang ba chawu soraklaga hagi ai kadawre tomba tombana kaidobana ti tacho ubidrabo itei maga nanau pigana phoinari se amta khamdoksi me makhoi ani di karigi phoinari ba hanane amta khamdoksi tacho na itei ma buching thokpiu ai sune nanau pi buching thokke ba asi haidana machin manau anina phoinari badabu khamdoklabasu machin dudi lepanati tamphana masam ase kokna ne amta phoigi mase thoibina nangna phoiraga aina jagoi satuna leigadro nakot ado thude kadori bane aidi tamphana nangna khuje thudiega aina la phoi chaduna leigadro nasamdo khutang la haigina thoibina ma bu phariba mapuri bidai moita jo ai bu thados mase amuktan ne net ki mase
ꯇꯝꯐꯥꯁꯨ ꯃꯆꯤꯟꯗꯣ ꯂꯦꯞꯇꯦ ꯍꯣ ꯉꯝꯃꯗꯤ ꯅꯦꯠꯂꯣ ꯂꯥꯛꯑꯣ ꯅꯦꯠꯆꯔꯣ ꯂꯥꯎꯅꯦ ꯅꯨꯄꯥ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯁꯤ ꯈꯨꯠꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯦ ꯇꯣꯝꯕꯅ ꯑꯁ ꯌꯥꯔꯤꯕ ꯇꯣꯛꯑꯝꯃꯦ ꯊꯣꯏꯕꯤꯅ ꯍꯣ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯈ꯭ꯔꯦꯗ ꯀꯣꯏꯗꯤ ꯇꯝꯐꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯏꯅ ꯇꯥꯏꯅꯔꯗꯨꯅ ꯅꯪꯅ ꯑꯩ ꯁꯨꯝ ꯈꯥꯝꯗꯨꯅ ꯊꯝꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯊꯥꯗꯣꯛꯑꯝꯃꯦ ꯃꯤꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯇꯣꯝꯕꯅ ꯇꯥꯆꯧꯁꯨ ꯏꯇꯩꯃꯗꯣ ꯈꯔ ꯈꯥꯝꯕꯤꯕ ꯌꯥꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯏꯇꯩꯃꯅ ꯁꯨꯝ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯇꯥꯔꯦꯗꯅ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯍꯣ ꯅꯪꯁꯦ ꯑꯩꯅ ꯉꯝꯃꯤꯒ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯪꯕꯣ ꯆꯥꯎꯕꯁꯨ ꯁꯥꯎꯅ ꯃꯅꯥꯎꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯔꯤꯗꯣ ꯑꯩꯕꯨꯔꯣ ꯇꯝꯐꯥꯅ ꯍꯣ ꯏꯁꯥꯅ ꯆꯤꯡꯅꯕꯤꯔꯗꯤꯅꯦ ꯑꯣꯏꯔꯝꯂꯅꯤꯗꯅ ꯅꯨꯄꯥ ꯆꯪꯉꯁꯤꯗ ꯂꯥꯛꯑꯣ ꯃꯤ ꯆꯪꯉꯁꯤ ꯊꯣꯏꯕꯤꯅ ꯍꯦ ꯅꯨꯄꯥ ꯋꯥꯗ ꯅꯨꯄꯤ ꯅꯪꯅ ꯌꯥꯎꯔꯤꯗꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯪꯅ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯇꯝꯐꯥꯅ ꯍꯣ ꯃꯇꯥꯡꯒꯤꯅꯤ ꯅꯨꯄꯤ ꯋꯥꯗ ꯌꯥꯎꯕ ꯏꯇꯩꯗꯤ ꯅꯨꯄꯥ ꯊꯣꯛꯈ꯭ꯔꯦꯗꯀꯣ ꯊꯣꯏꯕꯤꯅ ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯀꯧꯊꯣꯛꯄ ꯍꯩ ꯑꯇꯣꯝꯕ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯆꯥꯛꯈꯨꯝꯁꯦ ꯇꯣꯉꯥꯟꯅꯔꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯅꯦ ꯄꯨꯟꯅ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯇꯝꯐꯥꯅ ꯑꯣ ꯑꯩꯈꯣꯏꯁꯨꯅꯦ ꯄꯨꯟꯖꯅꯤꯡꯗꯦ ꯇꯣꯉꯥꯟ ꯂꯩꯔꯕꯗꯅꯦ ꯃꯤꯒꯤ ꯃꯒꯨꯟꯁꯦ ꯈꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯍꯦꯛ ꯍꯪꯉꯧꯀꯣ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯒꯤ ꯀꯔꯤ ꯇꯧꯕꯒꯤ ꯍꯪꯉꯛꯇꯧꯔꯤꯕ ꯅꯣꯏꯗꯨꯝꯅꯦ ꯑꯩꯈꯣꯏꯗ ꯍꯪꯉꯛꯇꯅꯕ ꯍꯣꯠꯅꯧ ꯃꯣꯏꯇꯥꯆꯣ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯃꯤ ꯆꯥꯎꯕꯅ ꯍꯩ ꯑꯇꯣꯝꯕ ꯅꯇꯩꯃꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯉꯁꯤꯗꯒꯤ ꯆꯥꯛꯈꯨꯝꯁꯦ ꯇꯣꯉꯥꯟꯅꯔꯁꯤꯕꯣ ꯇꯣꯝꯕꯅ ꯇꯥꯆꯧꯅ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯥꯎꯕꯅ ꯍꯩ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯔꯤꯅꯣ ꯇꯣꯝꯕꯅ ꯑꯣ ꯌꯥꯔꯦ ꯑꯣꯟꯁꯤꯟꯅꯔꯨꯁꯤ ꯇꯣꯉꯥꯟꯅ ꯂꯩꯁꯤ ꯍꯥꯏꯕꯗꯨꯅꯅꯦ ꯂꯩꯅꯔꯁꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯝꯐꯥꯅ ꯅꯣꯛꯂꯒ ꯇꯁ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯆꯪꯉꯁꯤ ꯂꯥꯎꯁꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯕꯒꯤꯅꯦ ꯑꯍꯥꯟꯕ ꯃꯊꯦꯜꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯁꯤꯗꯣ ꯂꯥꯎ ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯉꯥꯖꯥꯎ ꯑꯃ ꯑꯗꯨꯝ ꯐꯥꯔꯨꯁꯤ ꯂꯥꯎꯍꯩ ꯇꯣꯝꯕꯅ ꯍꯣꯏ ꯅꯨꯄꯤ ꯑꯩ ꯐꯥꯒꯤ ꯍꯥꯎꯅ ꯆꯥꯊꯁꯤꯀꯣ ꯊꯣꯏꯕꯤꯁꯨ ꯃꯈꯣꯏꯕꯨ ꯆꯥꯛꯁꯨꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯣ ꯉꯁꯤꯗꯤꯅꯦ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯕꯒꯤ ꯑꯍꯥꯟꯕ ꯃꯊꯦꯜ ꯑꯁꯤꯗꯤꯅꯦ ꯃꯤꯅꯒꯗꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯀꯩꯊꯦꯜꯗꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯔꯦꯡ ꯑꯃꯗꯨꯝ ꯂꯩꯔꯨꯁꯤ ꯑꯉꯝꯕ ꯃꯈꯩꯅꯦ ꯆꯥꯔꯦ ꯉꯝꯗꯕꯅꯅꯦ ꯂꯪꯊꯣꯛꯂꯦꯗꯅ ꯍꯨꯏꯗꯕꯨ ꯄꯤꯖꯊꯣꯛꯀꯦꯗꯍꯦ ꯆꯥꯎꯕꯅ ꯍꯣꯏ ꯃꯣꯏ ꯃꯇꯩꯃ ꯑꯆꯧꯕ ꯑꯃꯅꯦ ꯂꯩꯔꯨꯁꯤ ꯀꯩꯊꯦꯜꯗꯒꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯔꯦ ꯆꯥꯛꯈꯨꯝ ꯇꯣꯉꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯔꯩꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕ ꯃꯌꯦꯡ ꯇꯥꯔꯛꯂꯝꯃꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯧ ꯑꯅꯤꯗꯣ ꯇꯧꯅꯤꯡꯕꯗ ꯃꯅꯤꯡ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯇꯝꯐꯥꯅ ꯃꯄꯥꯝꯂꯣꯝꯗ ꯆꯠꯄꯗ ꯃꯥꯒ ꯊꯥꯏꯅ ꯈꯪꯅꯔꯝꯕꯅꯤ ꯍꯥꯏꯕ ꯅꯨꯄా ꯑꯃ ꯊꯦꯡꯅꯩ ꯇꯝꯐꯥꯕꯨ ꯎꯕꯗ ꯅꯨꯄꯥꯗꯨꯅ ꯀꯧꯔꯤ ꯇꯝꯐꯥ ꯅꯄꯥꯝꯗ ꯂꯥꯛꯑꯝꯃꯤꯔꯣ ꯅꯪꯕꯨ ꯇꯝꯐꯥꯅꯁꯨ ꯈꯨꯝꯃꯤ ꯑꯍꯣꯏ ꯇꯥ ꯇꯣꯝꯕꯤꯅꯥꯎ ꯇꯣꯝꯕꯤꯅꯥꯎꯅ ꯅꯪꯗꯤ ꯌꯨꯝ ꯄꯥꯜꯂꯁꯨ ꯐꯖꯕꯗꯤ ꯍꯜꯂꯝꯗ꯭ꯔꯤꯀꯣ ꯇꯝꯐꯥ ꯅꯣꯛꯂꯒ ꯑꯩꯃ ꯌꯨꯝ ꯄꯥꯜꯂꯦꯅꯕꯨ ꯍꯦꯛꯇ ꯍꯟꯒꯗ꯭ꯔꯣ ꯑꯗꯣ ꯇꯥ ꯇꯣꯝꯕꯤꯅꯥꯎꯗꯤ ꯍꯧꯖꯤꯛꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯀꯣ ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯝꯕꯤꯅꯥꯎꯅ ꯈꯔ ꯇꯞꯊꯔꯒ ꯑꯩ ꯍꯧꯖꯤꯛꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤ ꯇꯝꯐꯥꯅ ꯍꯪꯉꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯅꯣ ꯇꯥ ꯇꯣꯝꯕꯤꯅꯥꯎ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩ ꯀꯅꯥꯗꯁꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯝꯐꯥꯅ ꯇꯥ ꯇꯣꯝꯕꯤꯅꯥꯎ ꯑꯁꯦꯡꯕꯅꯤ ꯇꯝꯐꯥ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯒꯤ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯨ ꯁꯦꯜ ꯊꯨꯝ ꯅꯥꯆꯩ ꯆꯥꯗ꯭ꯔꯁꯨ ꯍꯥꯏꯔꯣ ꯑꯩ ꯂꯩꯔꯤ ꯁꯦꯜ ꯊꯨꯝ ꯄꯜꯂꯛꯄꯗꯨꯅ ꯇꯝꯐꯥ ꯃꯃꯤꯠ ꯊꯛꯇꯨꯅ ꯍꯣꯏ ꯇꯥ ꯇꯣꯝꯕꯤꯅꯥꯎ ꯑꯗꯨ ꯅꯣꯡꯃ ꯅꯈꯣꯏꯗ ꯀꯣꯏꯔꯛꯀꯦꯀꯣ ꯌꯥꯏꯌꯦ ꯀꯣꯏꯊꯣꯔꯛꯑꯣ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯗ꯭ꯔꯣ ꯁꯦꯜ ꯈꯔ ꯌꯥꯎꯔꯤ ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯄꯒꯤ ꯁꯦ ꯃꯁꯤꯅꯅꯦ ꯀꯔꯤꯅꯣ ꯁꯤꯟꯖꯤꯟꯅꯧ ꯇꯝꯐꯥ ꯁꯦꯜꯗꯨ ꯎꯕꯗ ꯄꯪꯊꯩ ꯍꯣꯏ ꯑꯩꯕꯨ ꯃꯁꯤꯕꯨ ꯂꯧꯔꯗ꯭ꯔꯅꯦ ꯂꯧꯁꯤꯜꯂꯣ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯇꯥ ꯇꯣꯝꯕꯤꯅꯥꯎ ꯑꯩ ꯂꯧꯔꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯣ ꯂꯧꯈꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯝꯐꯥ ꯁꯦꯜ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯍꯧꯕꯅ ꯃꯁꯥꯁꯦ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯐꯥꯎꯏ ꯃꯍꯥꯛꯅ ꯇꯣꯝꯕꯤꯅꯥꯎꯒꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯔꯝꯃꯤ ꯃꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯇꯣꯝꯕꯅ ꯊꯦꯡꯂꯛꯂꯒꯅ ꯈꯥꯏꯅꯗꯨꯅ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ
Ngasisu tamphaga tombinauga tampagi mapamgi manama amagi yumda unarami yum adusu mi amata leiba nate madugi tanja lauduna unaribani numit asira tombinauna tamphada sanagi lik amapi aduga hai se nangidamukta sabani masi losulu tamphadi masado mathum maranga mahawi as kaino yam phajei sidi ta tombinau sidi khuphaja ma adu tampha nangse aina nukdiyam nushikibani ko ta tombina ai sam pangida nahana ta tombinau da lejaram dong matamduda ta tombana sak phajaba kitang hen khibadugi tawbai wan nusibadine aisu ta tombinau bu yam nusikhiban asingbagi nangai bu nusikhibrani asingbagi nusikhi nusibaduna bu mina thina khe ngangnarasi phauda lekai gi nupa ta tombinau ga nusina khibana tro khongpham ma chahauda badagi aina topada chen khibai wan ai chen banumita kyam ka khi khangbra nangli kari kapliba kari gi oine ta tombinau bu nusibagi aduk yam nusiyadi aigi nakta koklak pe yadabra nasana yadi haiba yadabra nangbu matamdudadi yamna harau khidaine ha aduda ta tombinau migi makada ahinga malelurabi migi makhuchan khrabi aina karana ta tombinau da amu madogi da makhankibage ibani gi maribu khangdaba mi leitabani matamduda aina kayada ikai khiba adubu ta tombinau haukhriba wadabu alam hamu halau yakhidra yaroi haiba khangna nangbu nusiri matamaduda thamkhiba nangai gi achetpa mari nangi na puroi banade ngasisu khangna banatra karamna khangani lotna thupna thamkhraba nangai gi mari ne adu tampa nangai wa hujifau nusiri bra nusiri nushibaduna bo kana leitraba yumasigi manungda nanakta nakna phamli banatra tampa aisu nangbu yam nusi ngasidi matam asuk kuina changlakpa aigi thamoi gi mari se nangna muthanal khaurangba aigi thamoi bu pelhalu tampa mekup asimaktada tombinauna sagai olabi tamphagi nusibabu amuk hanna lokhi taibang kana udre haibagi matagum nungaiba ipak amada makhoyeni tawthaminarami asomdana kamdauri thoibiga lekai gi mo maga singju chaduna miwangangnari singju ru tona thoibina hai iche morokse khari sarani bu sajasanu aidine tinbusum chaningban char si ngai khoni he thoibi noi gi mawdudi kamdauri ngasai dagi bu udine kana na khangpono de che inang no pa sigane yingsin bidre kadai da bu chalibano khangdi yongge makha daga ngai hakta leiba nate madi kadai da chaliba kana na khangni ge kaino ne handakdi mana adudana sana na ngsak ngangna silliba mangak sambadudane phajabalik sinsinna siriba nate makhoibu kayam nungairabage khangde de che magi haibadu ado thoibi haisu haiban nakhoi mausibu tombanaga yeng sinbidrabro masibu lekainaga kari yam ngangnei ko ha kai ngangnei no haisibu che khangdi magi hana khangnaraba nupani hai kari ni hai toina yam unara maleda nati madubu tombanabu karisu haidabro kadaidagi hairni akhoi tombadine inaw nupina khudomi matonda hapkhrasidi nakhoina sune khara hai magi sajal itse khara di hemalibani ko thoibi hainari ngai tamphado konthong lomdagi changli madubu ubada nupi duna thoibi da hai hainari ngai sida naw nupi sakin bi se lakpula etu thoibi su yengduna is nungphung ngan badai make chemduna thokrini nupi dura muk hai langanusi kauge asi haiduna kawi haima tampha kadai chaluriba yam nana tampha su to mukhum lei je ipamda chalubani o nakhoi ana pamda kari leige ne kaisu leite aikhoi namana tachona aigi lik ama sabiye madu law na chawbani o phaida nabung nanamma leijaba kaise nungai jarin hoi je khari dom nungai bajan adudi phirodam da honglukige hairamduna tamphado changki ma hek changki baga thoibina haihowi is mabung sakthaduga charani suna chadaba moina liksai kaina iche nangna haido yam chumlamgani nupadudine haujisu pakhangoiduna leiri mali
ꯁꯛ ꯌꯥꯝꯅ ꯄꯥꯏꯈꯠꯂ ꯃꯥꯜꯂꯤꯅꯦ ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤꯅꯦ ꯀꯦꯔ ꯍꯦꯛ ꯆꯠꯂꯤꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯃꯨꯟꯅ ꯈꯪꯗꯣꯛꯅꯕ ꯇꯧꯒꯦ ꯇꯧ ꯍꯌꯦꯡꯅꯦ ꯈꯤꯇꯗ ꯑꯍꯟ ꯁꯥꯕ ꯅꯣꯏꯅꯤꯀꯣ ꯆꯣꯞꯇꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯗꯣ ꯇꯣꯝꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯦ ꯇꯝꯐꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯅ ꯆꯥꯛ ꯂꯥꯝꯕꯅꯕꯨ ꯂꯣꯏꯔꯦ ꯅꯨꯄꯤ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯝꯐꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯉꯥ ꯊꯣꯡꯉꯦ ꯊꯕꯛ ꯋꯥꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯍꯔꯥꯎꯖꯅꯕ ꯍꯥꯏꯗꯅ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯤꯕ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯐꯔꯦ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯁꯤ ꯁꯨꯝꯐꯝ ꯅꯣꯛꯐꯝꯒ ꯈꯪꯗ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯊꯕꯛ ꯑꯃꯨꯛ ꯂꯦꯞꯄꯗ ꯇꯥꯔꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗ ꯂꯩꯔꯨꯅꯤ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯅ ꯀꯃꯥꯏꯅ ꯁꯤꯟꯅꯕ ꯑꯗꯨꯕꯨ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯑꯩ ꯂꯩꯔꯤꯗꯅ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯗꯣꯏꯅꯣ ꯄꯛꯆꯗꯦꯀꯣ ꯑꯗꯨꯗꯤ ꯅꯪꯕు ꯀꯔꯝ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯕ ꯑꯣ ꯌꯥꯔꯦ ꯊꯕꯛ ꯂꯦꯞꯄꯤꯀꯥꯟꯗꯨꯗꯅꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯔꯣ ꯏꯅꯝꯃ ꯍꯣꯏꯒꯤ ꯌꯨꯝꯂꯝꯗꯅꯦ ꯐꯤ ꯐꯅꯦꯛ ꯌꯣꯟꯕ ꯆꯠꯄꯗꯣ ꯁꯦꯜ ꯌꯥꯝ ꯂꯦꯝꯃꯤ ꯍꯥꯏ ꯃꯗꯨꯗꯅꯦ ꯏꯅꯝꯃꯅ ꯃꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯃꯗꯨꯕꯨꯅꯦ ꯆꯠꯂꯨꯒꯦ ꯐꯩꯅꯦ ꯃꯗꯨꯗꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯗꯣꯏꯕ ꯏꯅꯝꯃꯅꯗꯤ ꯍꯧꯕ ꯀꯨꯏꯔꯝꯃꯤ ꯃꯗꯨꯗꯅꯦ ꯑꯩꯁꯨ ꯌꯥꯎꯁꯦ ꯍꯥꯏꯕ ꯑꯗꯨꯒꯅꯤ ꯅꯨꯄꯥ ꯌꯦꯡꯉꯨꯇꯨ ꯑꯩꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯁꯥꯕꯤꯔꯝꯃꯤꯅꯤ ꯐꯖꯗ꯭ꯔꯥ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯅꯈꯣꯏ ꯏꯅꯝꯃ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯁꯨ ꯈꯔ ꯀꯣꯝꯖꯔꯛꯑꯖꯥꯔꯣ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯁꯦꯜ ꯌꯥꯝ ꯂꯦꯝꯃꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯌꯥꯎꯔꯒꯦꯀꯣ ꯅꯨꯄꯥ ꯃꯗꯨꯅ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤ ꯌꯥꯎ ꯇꯝꯐꯥ ꯍꯔꯥꯎꯖꯩ ꯃꯍꯥꯛ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯇꯝꯐꯥꯗꯣ ꯃꯄꯥꯝꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯝꯃꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯅꯁꯨ ꯃꯅꯝꯃꯒ ꯐꯤ ꯌꯣꯟꯕ ꯆꯠꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯥꯗꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯇꯣꯝꯕꯤꯅꯥꯎꯒ ꯎꯟꯅꯗꯨꯅ ꯇꯣꯝꯕꯤꯅꯥꯎꯗꯒꯤ ꯁꯦꯜꯁꯨ ꯑꯗꯨꯝ ꯂꯧꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯁꯨꯡꯋꯥꯠ ꯋꯥꯠꯇꯅ ꯄꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯇꯣꯝꯕꯁꯨ ꯊꯕꯛ ꯀꯔꯤꯁꯨ ꯁꯨꯕ ꯆꯠꯈꯤꯗ꯭ꯔꯦ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯂꯝꯃꯤ ꯃꯍꯥꯛ ꯊꯕꯛ ꯀꯔꯤꯁꯨ ꯅꯣꯝꯕ ꯇꯧꯔꯝꯗꯦ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯜꯂꯝꯃꯤ ꯅꯨꯄꯤ ꯃꯥꯒꯤꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯝꯃꯤ ꯇꯝꯐꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯅꯥ ꯀꯔꯤ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯆꯥꯎꯕꯅꯁꯨ ꯇꯥꯔꯗꯨꯅ ꯃꯅꯥꯎꯕꯨ ꯀꯧꯊꯣꯔꯛꯏ ꯇꯣꯝꯕꯥ ꯇꯣꯝꯕꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯣꯝꯕ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯀꯥꯏꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯐꯝ ꯑꯁꯤꯗ ꯇꯝꯐꯥꯅ ꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤꯒꯤ ꯇꯧꯗꯅꯤ ꯅꯪꯅ ꯆꯠꯄ ꯂꯤꯆꯠꯄꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯣꯏ ꯈꯟꯕ꯭ꯔో ꯇꯝꯐꯥꯅ ꯑꯩꯒꯤ ꯂꯤꯆꯠꯅ ꯀꯔꯤ ꯇꯧꯔꯗꯅ ꯅꯠꯇꯦ ꯆꯪꯅꯔꯔꯣꯏꯁꯤ ꯉꯥꯡꯅꯔꯔꯣꯏꯁꯤ ꯍꯥꯏꯔꯁꯤꯐꯥꯎꯗ ꯁꯨꯝ ꯃꯤꯅ ꯆꯠꯄꯗ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ ꯆꯥꯎꯕꯅ ꯍꯦ ꯃꯧ ꯅꯪꯒꯤ ꯋꯥꯗꯨ ꯍꯦꯟꯃꯜꯂꯤ ꯇꯝꯐꯥꯅ ꯃꯁꯤꯕꯨ ꯇꯥꯒꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯕꯅ ꯁꯥꯎꯅ ꯃꯅꯥꯎꯗ ꯑꯣꯏꯅ ꯍꯥꯏ ꯇꯣꯝꯕꯥ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯅꯌꯥꯝꯕꯗ ꯑꯁꯨꯝꯅ ꯉꯥꯡꯂ ꯐꯥꯎꯕꯗ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯥꯕ ꯉꯝꯂꯕꯀꯣ ꯇꯣꯝꯕ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯝꯐꯥꯅ ꯍꯥꯏ ꯍꯦꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒ ꯇꯣꯉꯥꯟ ꯂꯩꯃꯤꯟꯅꯔꯤꯕ ꯏꯇꯩ ꯏꯕꯨꯡꯉꯣꯕꯨ ꯆꯥꯡꯗꯝꯅꯕ ꯀꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯕꯅ ꯃꯅꯥꯎꯗ ꯍꯥꯏ ꯇꯣꯝꯕꯥ ꯐꯩ ꯅꯪ ꯅꯌꯥꯝꯕ ꯑꯩꯒꯤ ꯋꯥꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯋꯥꯅ ꯍꯦꯜꯂꯦ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯅꯦ ꯏꯌꯥꯝꯕꯅ ꯈꯜꯂꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ ꯇꯝꯐꯥꯁꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯀꯔꯤꯕꯨ ꯊꯣꯛꯑꯦꯅ ꯇꯣꯝꯕ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯦ ꯃꯌꯥꯝꯕꯒ ꯃꯥꯒꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯃꯈꯛꯅꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯇꯥꯆꯧ ꯈꯛꯇꯅꯤ ꯍꯌꯦꯡ ꯏꯇꯩꯃ ꯂꯥꯛꯑꯒ ꯑꯩ ꯀꯥꯎꯊꯣꯛꯈꯤꯅꯨꯀꯣ ꯆꯥꯎꯕꯅ ꯏꯁ ꯃꯧꯂꯥꯒ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤꯗꯣ ꯈꯨꯠ ꯊꯤꯟꯖꯟꯕꯒꯗꯤ ꯌꯥꯕ ꯅꯠꯇꯦꯗ ꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯍꯣꯏꯅ ꯌꯥꯔꯤꯕ ꯅꯪꯁꯦ ꯍꯌꯦꯡ ꯃꯧ ꯊꯤꯔꯗꯤꯅꯦ ꯅꯌꯥꯝꯕ ꯑꯩꯁꯦ ꯀꯥꯎꯈꯤꯅꯤꯅꯦ ꯍꯥ ꯇꯥꯆꯧ ꯅꯨꯄꯤꯒꯤ ꯋꯥꯗꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯒꯤꯗꯤ ꯇꯥꯆꯧꯅ ꯃꯔꯨꯅꯤ ꯇꯥꯆꯧꯅ ꯄꯥꯝꯗꯕ ꯊꯕꯛꯀ ꯇꯧꯔꯝꯂꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨꯅꯦ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ
ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯆꯧꯅ ꯌꯣꯜꯂꯛꯄꯅꯤ ꯇꯥꯆꯧꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯣꯏ ꯑꯩꯗꯤ ꯃꯅꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯕ ꯅꯣꯏ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯔꯦ ꯇꯣꯝꯕꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯥꯆꯧ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ ꯑꯩꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯧꯗꯨ ꯇꯥꯆꯧꯅ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯑꯁꯤ ꯈꯜꯂꯤꯉꯩꯗ ꯇꯝꯐꯥꯅ ꯏꯁꯧ ꯇꯧꯗꯨꯅ ꯅꯨꯄꯥ ꯍꯣ ꯀꯩ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯑꯝꯇ ꯆꯪꯉꯣ ꯍꯥꯏꯔꯒ ꯀꯔꯤ ꯌꯦꯡꯂꯤꯒꯦꯅ ꯇꯣꯝꯕꯁꯨ ꯆꯪꯈꯤ ꯍꯧꯖꯤꯛꯇ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯅꯨꯄꯤꯒꯤ ꯁꯔꯩꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯗ ꯆꯥꯎꯕꯅ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯏ ꯊꯣꯏꯕꯤ ꯑꯩꯁꯨ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦ ꯅꯪ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯟꯗꯨꯅꯅꯦ ꯏꯅꯥꯎꯅꯨꯄꯥꯒ ꯆꯥꯛꯈꯨꯝ ꯇꯣꯡꯉꯥꯜꯂꯦ ꯊꯣꯏꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯍꯥꯛ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯝꯐꯥꯒꯨꯝꯅ ꯃꯥꯒꯤ ꯂꯤꯆꯠꯇꯤ ꯑꯃꯛꯄ ꯂꯩꯈꯤꯗꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯟꯕ ꯃꯆꯤꯟ ꯀꯟꯖꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯣꯏꯇꯥꯆꯧ ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯏꯅꯥꯎ ꯇꯣꯝꯕꯩ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯄꯨꯡꯁꯨꯝ ꯁꯨꯝ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯗꯅꯤ ꯊꯥꯛꯂꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤꯅꯦ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯕ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ ꯇꯣꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯊꯥꯖꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯇꯣꯝꯕꯒ ꯇꯝꯐꯥꯒ ꯋꯥꯔꯤ ꯁꯥꯅꯩ ꯇꯝꯐꯥꯅ ꯍꯥꯏ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯁꯦꯝꯖꯤꯟꯕ ꯃꯥꯜꯂꯤꯀꯣ ꯅꯨꯄꯥ ꯍꯥ ꯃꯈꯣꯏꯅꯕꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯐꯕ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯅꯦ ꯈꯜꯂꯤꯁꯦ ꯌꯨꯝꯒꯤ ꯃꯔꯝꯗꯅꯦ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤꯗꯣ ꯑꯩ ꯍꯥꯏꯅꯒꯦ ꯏꯄꯥꯝꯂꯣꯝꯗꯒꯤ ꯑꯃ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤꯅꯦ ꯑꯐꯕ ꯑꯃ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤ ꯇꯝꯐꯥ ꯃꯥꯅ ꯈꯟꯕꯅ ꯃꯄꯥꯝꯂꯣꯝꯗꯒꯤ ꯑꯃ ꯇꯧꯔꯒ ꯅꯨꯄꯥꯗꯨꯕꯨ ꯍꯦꯟꯅ ꯄꯪꯊꯥꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕꯤꯗꯣ ꯂꯥꯛꯂꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤ ꯃꯥꯏꯕꯤꯗꯨꯅ ꯏꯕꯦꯝꯃ ꯁꯦꯜ ꯑꯃꯇꯪ ꯍꯨꯜꯂꯨ ꯇꯝꯐꯥꯅ ꯁꯦꯜ ꯑꯗꯨ ꯍꯨꯜꯂꯤ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯤꯁꯦ ꯂꯝꯗꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯇꯝꯐꯥꯅ ꯁꯦꯜ ꯍꯨꯜꯂꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯏꯃꯨꯡ ꯑꯁꯤꯗꯤ ꯇꯤꯟ ꯌꯦꯠ ꯌꯥꯌꯦꯠꯂꯦꯗꯅ ꯇꯧꯍꯩꯗꯅ ꯇꯧꯔꯤꯗꯅ ꯁꯤꯗꯤ ꯇꯝꯐꯥ ꯃꯤꯍꯨꯜ ꯑꯗꯨ ꯗꯤꯡ ꯗꯤꯡ ꯆꯣꯡꯂꯤ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯀꯗꯧꯕꯩ ꯈꯜꯂꯤ ꯇꯣꯝꯕꯅ ꯏꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯨ ꯇꯥꯛꯄꯤꯌꯨ ꯑꯃꯥꯏꯕꯤꯅ ꯏꯃꯨꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯂꯥꯏꯅ ꯌꯦꯡꯁꯤꯟꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯑꯒꯅꯦ ꯐꯒꯅꯤ ꯃꯤꯅ ꯌꯦꯡꯁꯤꯟꯕꯗꯤꯅꯦ ꯂꯨꯏꯗꯣ ꯑꯗꯨꯕꯨꯅꯦ ꯂꯩꯃꯥꯡ ꯈꯥꯏꯗꯣꯛꯇꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯇꯣꯝꯕꯅ ꯏꯃꯥ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕ꯭ꯔꯣ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯣꯏ ꯌꯨꯝ ꯑꯁꯤꯒꯤꯅꯦ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯂꯩ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯌꯥꯏꯐꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯅꯦ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯝꯃꯤꯗꯣ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯆꯨꯝꯃꯤꯀꯣ ꯅꯨꯄꯤ ꯇꯝꯐꯥꯅ ꯍꯣꯏ ꯑꯁꯨꯝꯅ ꯃꯥꯏꯕꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯇꯣꯝꯕꯅ ꯂꯥꯡꯁꯤꯟꯅꯕ ꯍꯧꯏ ꯇꯝꯐꯥꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯗꯨꯕꯨ ꯆꯨꯝꯕꯨ ꯆꯨꯝꯃꯤ ꯖꯥꯠꯂꯅꯦ ꯑꯩꯒꯤ ꯃꯔꯝꯗ ꯌꯦꯡꯕꯗꯁꯨ ꯑꯩꯒꯤ ꯐꯠꯇꯕ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯥꯏꯕꯤꯁꯨ ꯌꯥꯗꯕ ꯏꯃꯨꯡꯁꯤꯅꯕꯨ ꯑꯩꯈꯣꯏꯗ ꯁꯤꯟꯖꯤꯜꯂꯝꯒꯗ꯭ꯔꯅꯦ ꯑꯩ ꯊꯥꯖꯗꯦꯗ ꯁꯤ ꯃꯥꯏꯕꯤꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯇꯣꯝꯕꯅ ꯀꯩꯊꯦꯜꯗ ꯍꯣꯔꯦꯟꯒꯤ ꯂꯥꯏꯒꯤ ꯑꯋꯥꯠꯄ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯂꯤꯉꯩ ꯇꯣꯝꯕꯤ ꯅꯪꯗꯨ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥ ꯑꯣ ꯇꯝꯐꯥꯎ ꯇꯝꯐꯥ ꯊꯣꯔꯛꯏ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ ꯍꯩꯃꯥ ꯇꯥꯇꯣꯝꯕꯤꯅꯥꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯜꯂꯅꯤꯌꯦ ꯑꯝꯇ ꯆꯠꯂꯣ ꯇꯝꯐꯥ ꯅꯪ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯕ ꯊꯕꯛ ꯈꯔ ꯆꯤꯟ ꯇꯧꯅꯤ ꯆꯠꯂꯣ ꯃꯤ ꯇꯥꯇꯣꯝꯕꯤꯅꯥꯎ ꯑꯩꯉꯣꯟꯗꯒꯤ ꯅꯪ ꯊꯕꯛꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯇꯣꯝꯕꯤꯅꯥꯎ ꯑꯝꯇ ꯆꯠꯂꯣꯃꯤ ꯃꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯕ ꯆꯠꯂꯣ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯇꯝꯐꯥ ꯑꯩ ꯂꯝꯕꯤ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯥꯇꯣꯝꯕꯤꯅꯥꯎ ꯆꯠꯂꯣꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯕꯨ ꯐꯥꯒꯤ ꯂꯨꯝꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ ꯇꯝꯐꯥꯅ ꯍꯥꯏꯖꯦ ꯏꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯗꯤꯌꯦ ꯅꯆꯤꯟꯗꯣ ꯊꯤꯔꯅꯨ ꯃꯌꯥꯝ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯃꯔꯨ ꯀꯣꯛꯁꯤ ꯇꯝꯐꯥꯗꯣ ꯀꯞꯄꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯒ ꯊꯣꯏꯕꯤꯒ ꯆꯦꯟꯁꯤꯜꯂꯛꯏ
ꯆꯥꯎꯕꯅ ꯃꯌꯥꯝ ꯀꯩꯗꯧꯅꯕ ꯌꯥꯎꯒꯦ ꯅꯨꯄꯥ ꯑꯃꯅ ꯇꯥꯆꯧꯕ ꯅꯈꯣꯏꯒꯤ ꯃꯧꯁꯤꯒ ꯅꯨꯄꯥ ꯑꯃꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯒꯤ ꯐꯥꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯤ ꯃꯔꯨ ꯀꯧꯁꯦ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯇꯝꯐꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯝꯐꯥ ꯀꯞꯂꯒ ꯏꯆꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯏꯆꯦ ꯊꯣꯏꯕꯤꯅ ꯃꯌꯥꯝꯗ ꯇꯞꯊꯕꯤꯈꯣ ꯅꯨꯄꯤ ꯑꯃꯅ 이베마 토비에 까리기 답타버노 낭나 깡칼리브로 matang asida tomba lai tomba lakpadada tampa hena kapsinaduna nupa ai lande ai bum takan biyo ai lande amuk tahayo ba tomba maso hojikta wari pumba khangduna laklabani tomba tampa gi mamai duda khopak nam tang thai aduga hai asuk kuibase ai bu nang namsinduna thamba ngasisu ai bu aduma namsingi khallibra nupi amana hai nakhoi bu kari yenglige maru kokse hairaga hai nupa nang kari pami tampa oina hai mayam pumnama akhoi am lan ai nupa gi matung induna chachakhri nupi amana ai nupa hai se yarabra tombinauna ai di yum sida sen thoba lakpu ai bu thadokpi aduga ai di pakhangni ma gumbi mawuma lowai dingam tampa na kaplaga ta tombira kaino hai tu bo nangbu ai nu se hai dai ne se ai bu putuna chal se ai bu putuna chal hoi ba tombinauna tampa ai pakhangni nang namo adu hoiradi kari ki ai bulonam torino mado nangna yabagini arang ngarakta mita jabagini nangna aingodagi lawkiba sel singduna nangi mamal oikibani ta tombina mayam changduna tombina bu phurami thoibina kaya do strino yungni nupigi punsi sibu nangna kari oina khange masigi ngakchok thepu nupa se saru tepu magai phu ase tomba su laklabanina mayamna tombagi mot amatang hangi tomba nangi nupi se nayamana daimana yenglaga maru koktraban nang kari khale matungda sigumba thodok se thokladi nang kaidaugadage hojik nangbu ma losingkhidro tampa apangba magi nupa da mu tawsinare nupa se si nupa landi ai matung to holaroi hayo ai landi matung to holaroi hayo ba tombana mayamna tawningba tawbada ai ge yet pelait aduga lamchat nai dewi nupi de makhatana ai ge leminaba ngam tampana nupa kaino nang hai dubo ai bu kai da chatoino madu wai gonda mom thokti ai na nang bu kaya ra thajaki ai ge imai pa sakli bata chongna ai bu mang na basil hai ba phauda ai na thajaki ai ge thaja manghan banangdi ai ge khutchmak na halasune pelo adubo ai na nang bu kaya gi matik nu sikhi baduna ne ai madu makti tawni nang na mit mang sira chon thaduna leradi ai mi hat po alakat tamphau pai leite mahang mapam da han bataram tombinau na slosin bida tombana su ithopi mapun siru mang bada tare haujik ta da tombana mayam bagi makhong na tudra tacho ayam lat ai matam khara siru re tacho ayam lat tombana manau bohugat piduna iyam bagi tomba inauland ni iyam bana matam chana inaubo yingsin bangam hodaban tombana nupi gi watabu thazarobana iyam bu yeknabani khalur ai gi phanaba haiba khudima phattaba gakta hoina khalur oh ise kya da wakhan thiliba iyam gi tomba haukhredana aduna ninda tawruranu thoibina tomba nupana dumna kappa hauna dis tonu ne nangbo daima ayam lankr inauna kari gi laluni hage land kana sulandi masi pumna makse aina panglu bagini daima itaima wa hagisi miyoi ba haibase kana sulhanda bangam itaima na lan ki basune kaya amale pumna ma kau thok naraga ne inaudo kau pirusi maha ki changje phamne kai do oigani itaima lamchat nai de bima bo amuk kau bude ngam ai ma bu dam nusi baduna ma bu thadok laban natrabani ma gasai na siraban ai ma bu losin mangam moi itaima chawbana phare inaw gi wakhal na du yorodine ngasidagidi nang wakhal taro ko tomba ichin inaw nusine ne hingnasi sana leibak chawi inaw gi thamoi na khoidaba lupi emagane chawna lohonglaga loiridana tajo haineri ngaida lai khurumna ba amai bi do lagle tamphau nakhoi bu polam sing do langlabro ne tomba mai bi du sauna yinglaga
ꯑꯣ ꯂꯥꯎ ꯂꯥꯎ ꯅꯪ ꯂꯥꯎꯅꯦ ꯑꯃꯥꯏꯕꯤꯗꯨꯅ ꯇꯣꯝꯕꯗ ꯍꯥꯏ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯏꯕꯦꯝꯃꯗꯤ ꯇꯣꯝꯕꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯂꯩꯕꯥꯎ ꯄꯤꯒꯗꯧꯔꯤꯕ ꯊꯣꯏꯕꯤꯅ ꯇꯣꯝꯕ ꯀꯔꯤꯅꯣ ꯍꯥꯏꯍꯩꯗꯤꯌꯦ ꯂꯩꯐꯥꯎ ꯆꯨꯝꯕꯗ ꯃꯃꯤꯡ ꯂꯩꯔꯕꯤ ꯏꯃꯥ ꯃꯥꯏꯕꯤꯅꯤ ꯏꯇꯩꯃ ꯃꯥꯒꯤ ꯂꯩꯐꯥꯎꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯅꯕ ꯋꯥ ꯉꯥꯛꯇꯅꯤ ꯑꯃꯥꯏꯕꯤꯗꯨꯅ ꯍꯦ ꯅꯃꯨ ꯇꯥꯏꯕꯪ ꯑꯄꯪꯕ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯑꯩ ꯑꯁꯦ ꯅꯪꯅ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯇꯣꯝꯕꯅ ꯈꯪꯕꯗꯨꯅꯅꯤ ꯍꯥꯏꯔꯤꯁꯦ ꯂꯥꯏꯒꯤ ꯃꯤꯡꯅ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯏꯌꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤꯕꯨ ꯊꯗꯠꯅꯕ ꯁꯤꯜꯂꯤꯕꯤ ꯅꯪꯕꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ꯭ꯔꯣ ꯑꯃꯥꯏꯕꯤꯗꯨ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡ ꯏꯁꯨ ꯏꯀꯥꯏ ꯃꯥꯅ ꯍꯥꯏ ꯅꯪꯅ ꯀꯔꯤ ꯈꯪꯗꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩ ꯑꯁꯦ ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯁꯥꯗꯣꯡꯂꯤꯕꯤ ꯅꯃꯥꯅꯤ ꯈꯪꯖꯧꯍꯦ ꯇꯣꯝꯕꯅ ꯑꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯍꯥꯟꯒꯤ ꯂꯩꯐꯥꯎꯗꯣ ꯑꯃꯨꯛꯇ ꯐꯥꯎꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯤ ꯑꯃꯥꯏꯕꯤꯗ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯩꯕꯨ ꯐꯥꯎꯈꯤꯕ꯭ꯔꯅꯦ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯍꯥꯠꯂꯨ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯏꯅꯥꯎꯗ ꯑꯃꯨꯛ ꯇꯝꯊꯣꯛꯂꯤꯕꯗꯤ ꯀꯔꯤꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯑꯃꯥꯏꯕꯤꯗ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯐꯥꯎ ꯑꯆꯨꯝꯕꯗꯣ ꯐꯖꯅ ꯄꯤꯒꯦ ꯇꯣꯝꯕꯅ ꯀꯔꯤꯒꯤ ꯂꯩꯐꯥꯎ ꯆꯨꯝꯕ ꯂꯩꯐꯥꯎ ꯆꯨꯝꯕꯤ ꯑꯃꯥꯏꯕꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯀꯥꯏꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯪꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯥꯅꯩ ꯑꯃꯥꯏꯕꯤꯗꯨꯁꯨ ꯆꯦꯜꯂꯤ ꯊꯣꯏꯕꯤꯅ ꯍꯥꯏꯖꯩ ꯍꯩꯃꯥ ꯇꯣꯝꯕ ꯇꯧ ꯍꯩꯇꯦꯅꯦꯍꯦ ꯅꯪꯕꯣ ꯑꯇꯣꯝꯕꯧ ꯏꯇꯩꯃ ꯑꯩ ꯑꯃꯥꯏꯕꯤꯁꯦ ꯂꯥꯏ ꯑꯝꯇ ꯇꯣꯡꯍꯟꯒꯦ ꯃꯁꯦ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏ ꯇꯣꯝꯕ ꯏꯃꯥ ꯂꯥꯏ ꯑꯃꯨꯛ ꯍꯟꯅ ꯇꯣꯡꯉꯔꯣꯏ ꯇꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ ꯇꯥꯟꯅꯔꯛꯀꯅꯨꯅꯦ ꯅꯪꯕꯣ ꯊꯣꯏꯕꯤꯒ ꯆꯥꯎꯕꯒꯗꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯅ ꯅꯣꯛꯂꯤ ꯑꯃꯥꯏꯕꯤꯗꯨꯁꯨ ꯏꯀꯥꯏꯈꯤꯕꯅ ꯃꯍꯥꯛ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯑꯃꯛꯄ ꯂꯤꯆꯠ ꯆꯠꯂꯨꯕꯤ ꯇꯝꯐꯥ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯣ ꯉꯁꯤꯗꯤ ꯆꯟꯅꯐꯝ ꯈꯪꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛꯐꯝ ꯑꯣꯏꯅ ꯂꯦꯟꯕ ꯇꯥꯈꯤꯔꯝꯃꯤ ꯇꯣꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯌꯥꯝꯕ ꯃꯇꯩꯃꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯋꯥꯈꯜ ꯇꯥꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ